ꯑꯩ ꯑꯔꯣꯠꯄ ꯋꯥꯔꯤ ꯈꯔ ꯇꯨꯃꯤꯟꯅ ꯍꯥꯏꯒꯦꯕꯀꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯕꯔꯥꯛ ꯀꯤꯆꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯁꯥꯃꯛ ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯤꯖꯤꯠ ꯐꯥꯟꯗꯦꯝꯕꯝ ꯑꯩ ꯏꯁꯥꯃꯛ ꯂꯧꯊꯥꯏꯒꯤꯅꯤ ꯉꯁꯤ ꯁꯤꯜꯆꯔ ꯁꯣꯗꯣꯒꯥꯠ ꯔꯣꯡꯄꯨꯔ ꯏꯀꯣ ꯕꯦꯡꯛ ꯃꯅꯥꯛꯁꯤꯗ ꯅꯧꯅ ꯍꯣꯇꯦꯜ ꯑꯁꯤ ꯕꯔꯥꯛ ꯀꯤꯆꯟ ꯑꯁꯤ ꯍꯥꯡꯖꯕꯅꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯑꯗꯨꯅ ꯂꯥꯛꯄꯤꯔꯒ ꯕꯔꯥꯛ ꯀꯤꯆꯟꯒꯤ ꯃꯊꯦꯜ ꯃꯀꯣꯏꯁꯤꯡ ꯅꯣꯡꯃꯇꯁꯨ ꯑꯣꯏꯁꯨ ꯂꯥꯛꯄꯤꯔꯒ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯂꯥꯎ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯕꯔꯥꯛ ꯀꯤꯆꯟꯒꯤ ꯃꯊꯦꯜ ꯃꯀꯣꯏꯁꯤꯡ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯐꯤꯗꯕꯦꯛ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯏ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯄꯤꯕꯤꯕ ꯁꯖꯦꯁꯟ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯣꯇꯦꯜꯁꯦ ꯂꯩꯖꯔꯤꯁꯦ ꯃꯌꯥꯝꯅ ꯄꯤꯕꯤꯕ ꯁꯖꯦꯁꯟ ꯑꯩꯅ ꯈꯨꯌꯥꯎ ꯆꯥꯅ ꯇꯧꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯔꯥꯛ ꯀꯤꯆꯟꯕꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯠꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯤꯅ ꯃꯌꯥꯝ ꯉꯁꯤ ꯁꯟꯗꯦꯅꯤ ꯋꯥꯁꯨ ꯋꯥꯔꯦ ꯅꯨꯃꯤꯠꯁꯨ ꯆꯞ ꯆꯨꯡꯉꯤ ꯅꯨꯃꯤꯠꯁꯦ ꯎꯕꯁꯨ ꯄꯨꯔꯥ ꯆꯞ ꯆꯨꯡ ꯂꯩꯔꯦ ꯑꯗꯣ ꯆꯥꯛ ꯂꯥꯕꯅꯁꯨ ꯂꯣꯏꯔꯕ ꯍꯣꯇꯦꯜ ꯑꯝꯇꯪ ꯀꯗꯥꯏꯗ ꯂꯩꯌꯦꯅ ꯌꯦꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛ ꯂꯩꯔꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯔꯣꯡꯄꯨꯔꯅꯤ ꯔꯣꯡꯄꯨꯔꯒꯤ ꯁꯣꯗ꯭ꯔꯣꯘꯥꯠ ꯑꯣꯏꯕ ꯂꯝꯕꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯁ꯭ꯋꯥꯏꯁꯤꯒ ꯍꯣꯇꯦꯜ ꯑꯃꯗꯤ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯕ ꯈꯤꯇꯪ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯌꯦꯡꯒꯦ ꯁꯤꯗ ꯕꯔꯥꯛ ꯀꯤꯆꯟ ꯍꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯥꯗ ꯂꯩꯔ ꯃꯥꯅꯦ ꯕꯔꯥꯛ ꯀꯤꯆꯟꯁꯦ ꯕꯔꯥꯛ ꯀꯤꯆꯟꯁꯤ ꯂꯩꯔꯤꯁꯤꯅ ꯌꯨꯀꯣ ꯕꯦꯡꯛꯀꯤ ꯃꯈꯥꯗ ꯌꯨꯀꯣ ꯕꯦꯡꯛ ꯂꯩꯔꯕ ꯑꯗꯨꯒ ꯑꯣꯛꯁꯐꯣꯔꯠ ꯁꯦꯅꯤꯌꯔ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯨ ꯂꯩꯔꯕ ꯁꯥꯏꯠꯇ ꯏꯀꯣ ꯕꯦꯡꯛꯀꯤ ATMꯁꯨ ꯂꯩꯕꯤꯔꯦꯀꯣ ꯁꯤ ꯕꯔꯥꯛ ꯀꯤꯆꯟꯁꯤꯒ ꯂꯩꯔꯦ ꯌꯦꯡꯁꯤ ꯃꯉꯣꯟꯗ ꯀꯩꯀꯩ ꯐꯪꯕ ꯍꯥꯏꯕꯗꯨ खितंग जेंगसी मसिगा मागे मंगोंदा कई कई फंगी है कईगुंबा सिगा खरा लेरा मेनू निको से तुम सेमदोक सेमजिन खरा दी लेरा मतंगी मतंग इना कइनो ममन चा खसी खरा तुम सेमदोक सेमजिन खरा लेरा दुमको मनु मचंगा जेंगोसी करी करी लेबा खोतो ngasi संडे नि ngalli ena laise ngalli habadi ngallaga sun nimitti a jawre leiba leiba tang jengsi जा हमदो रगे कनो थबक अमगी लांबा दो वारे नुसासु फर साबने को चाक कईगुंबा चानिंगना कनो तो कोई होटल से ngasi संडे सोइबिना अयामबदि हांगमद्रे को पास लेना सो कोई तंग मोंग जाबा होटल अमा जेंगबदा सिगा अमा लेयेना जेंगबा लाकोदा होटल से हांग लेरमे जाम फारे सिदि रेस्टोरेंट आय नत्रा रेस्टोरेंट का मखोय कई हाइता चाइना लोई फंगे मैथाई मथेल अदो से फंगी से कई कई नो तापियो अखोय सिगा चाइनीज की आइटम दोयगिदि इंडियन आइटम अखोय मैथाई की होइबा दुगुंबा उटी थोंबा खंगदे मैथाई की अखोय लेजरिबा मथेल मखोय म्याम खुदिमक अखोयगी येन थोंबा nga toi thongba dei sinju pakawra na अखोयगी मैथाई की मथेल जे लोई सुनो फंगे हाइतारे को अदो कदम दई कमाई तौना चंगाई बिसे खंगना आई एक्चुअली केनो तो से थबक अमगी लांबा को ओके ओके सा से सामान मैना वार बाय तारे अदुगा साई कई गो कितंग हक्सा गे ना तो अदो अतोबा होटल में हम हांगे अदो हांगबदुगा साई चंगुरगा ओगी प्लेट उबदा कोई कितंग नुवाई जदा बा हाइबो म लेट्रने को कोई कोई मिते ना तोंगान बा म ले ओइना को हाय 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 कितंग नुवाई तबदो उबरा कितंग नान बा म जेंग बा हाय तारे अदुगा जेंग को कनाम दा हांगबदा सिगा होटल म केनो म लेबने ऑक्सफोर्ड स्कूल की मखादा लेबनी है ना हरकपा अदो थीबा लाक बाय तारे भाई हाना दुम करा एडवर्टाइज खरा बुजी दुम थागत खिबनी हाना का मी कना कांगु खरा मा चाक चाबा लाबा कांगु आइना खलिना दु जे लाइरा ना गाइना ए जामनसु नुंगाइरे अदो मोय म्याम गिदुसु दु मथांग मथांग दुम केनो तौजरगे जेंगजरगे हाय तारे अदो ngasi ताजासु सारे अदो कई सासी के कई सासी के से एक्चुअली दे एडी सिंपल प्लेन चाक ओन सानिंग को अदो ममन जिंतंग हानम तो हांगे ना कोई स्टार्टिंग से बेस्ट ने को नॉर्मल दुम थाली दगी अखोय 70 रुपीस तई दुम हौजरे नॉर्मल थाली से 70 ने 70 हुजिबु 70 रे नॉर्मल थाली फंगी बने कइनो हाइसिबो मतलब हाय बगदी हबी ले हम सुमे अखोयगी पोट तांग बो खुतांग सिगा हुजि लुपा 70 दा पिजा बाइ से जाम किनो अदुम देगा अइना हांग किनो तौरियो पोसिना अखोयगी पिक पर ममन दगी होरगा मचा हो ले जरे
ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯝ ꯂꯥꯞꯅ ꯂꯥꯛꯏ ꯁꯦꯟ ꯊꯨꯝ ꯂꯨꯄꯥ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯖꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯣ ꯆꯥꯛ ꯏꯟꯖꯥꯡꯒꯤ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑꯦ ꯁꯣꯝꯗꯗꯤ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯐꯥꯎꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯆꯥꯅꯤꯡꯕ ꯑꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯃꯜꯁꯦ ꯈꯛꯇꯪ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯍꯣꯏ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯁꯦ ꯌꯦꯡꯗꯕꯤꯗꯀꯣ ꯑꯩꯅ ꯑꯂꯤꯛꯄ ꯃꯃꯜꯁꯦ 70ꯗꯩ ꯍꯧꯖꯔꯦ ꯑꯗꯣ ꯁꯤꯒ ꯃꯊꯦꯜꯁꯦ ꯑꯗꯨꯝ ꯌꯥꯝꯅꯕꯨꯗꯤ ꯅꯠꯇꯦ ꯍꯋꯥꯏ ꯑꯃ ꯃꯤꯛꯁ ꯚꯦꯖꯤꯇꯦꯕꯜ ꯑꯃ ꯑꯗꯒꯤ ꯚꯥꯖꯤ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯀꯥꯡꯍꯧ ꯆꯥꯕ ꯌꯥꯅꯕꯒꯤ ꯆꯥꯕ ꯏꯔꯣꯝꯕ ꯑꯗꯨꯝꯕ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏ ꯄꯥꯄꯔ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯖꯦꯟ ꯊꯣꯡꯕꯁꯨ ꯌꯥꯎꯏ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯇ ꯄꯨꯈꯝꯗ ꯀꯌꯥꯃꯨꯛꯀ ꯄꯤꯕ ꯑꯣꯀꯦ ꯉꯥ ꯊꯣꯡꯕꯁꯤꯒ ꯉꯥꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯇꯣꯏ ꯊꯣꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯉꯥꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯉꯥꯁꯤꯡ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎ ꯂꯩꯔꯦ ꯍꯣꯏ ꯁꯤꯝꯄꯜꯗꯅꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯅꯠꯇꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯣꯔꯃꯦꯂꯤ ꯆꯥꯅꯕ ꯌꯥꯕ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯉꯥꯁꯤꯡꯁꯤꯅ ꯀꯌꯥꯃꯨꯛꯀ ꯄꯤꯔꯤꯒꯦ ꯉꯥꯁꯤꯡꯁꯦ ꯑꯩ 120 ꯑꯗꯨꯝ ꯊꯝꯃꯦ 120 ꯉꯥꯁꯤꯡ ꯀꯅꯥꯒꯨꯝꯕ 120 ꯄꯤꯖꯉꯝꯃꯣꯏ ꯕꯠ ꯑꯩ 120 ꯊꯝꯃꯦ ꯑꯣꯀꯦ 120ꯗ ꯉꯥꯁꯤꯡ ꯆꯥꯕ ꯌꯥꯅꯤ ꯁꯤꯒ ꯑꯗꯣ ꯃꯍꯥꯎꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯖꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯊꯨꯝꯕꯤ ꯊꯛꯄꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯍꯤꯟꯖꯥꯡꯁꯦ ꯃꯊꯦꯜꯁꯦ ꯍꯥꯎꯅꯕ ꯃꯣꯏꯅꯁꯨ ꯍꯣꯠꯅꯅ ꯇꯧꯖꯔꯤ ꯑꯣꯀꯦ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯅ ꯌꯦꯟ ꯊꯣꯡꯕꯁꯤꯅ ꯀꯌꯥꯃꯨꯛꯀ ꯄꯤꯕ ꯀꯩꯅꯣꯗ ꯆꯥꯛꯀ ꯀꯣꯟꯅꯅ ꯆꯥꯛꯀ ꯀꯣꯟꯅꯅ ꯊꯥꯂꯤꯗ 130 130 ꯆꯥꯝ ꯀꯨꯟꯊ꯭ꯔꯥ ꯆꯥꯝ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯃꯐꯝꯗꯗꯤ 170ꯅꯒ ꯌꯣꯜꯂꯤ ꯂꯩꯕꯅꯦ ꯁꯤꯒꯤ ꯍꯥꯏꯔꯒ ꯑꯩ ꯅꯍꯥꯟꯁꯦ ꯀꯩꯅꯣꯗ ISBTꯒꯤ ꯑꯗꯨꯋꯥꯏꯗ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯨꯏꯕꯀꯣ ꯆꯪꯉꯒ ꯑꯩ ꯇꯦꯡꯒꯣꯠ ꯑꯃꯈꯛ ꯂꯧꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯨꯄꯥ 100 ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯌꯦꯟꯁꯤ ꯇꯦꯡꯒꯣꯠꯁꯤꯗ ꯌꯦꯟ ꯇꯦꯡꯒꯣꯠ ꯑꯩ ꯍꯥꯏꯗꯤ ꯃꯣꯏꯅ 100 ꯍꯥꯏꯔꯛꯄꯁꯤꯒ ꯑꯩꯁꯦ ꯄꯥꯔꯁꯦꯜ ꯂꯧꯖꯕꯅꯦꯕꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯆꯥꯛ ꯌꯥꯎꯗꯦꯅꯦ ꯑꯩꯅ ꯃꯥꯏ 100 ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛꯁꯨ ꯌꯥꯎꯋꯤꯔ ꯑꯩꯅ ꯍꯪꯕ ꯑꯗꯨꯒ ꯆꯥꯛ ꯌꯥꯎꯗꯦ ꯑꯣꯟꯂꯤ ꯀꯩꯅꯣꯗꯨꯒ ꯄꯤꯁ 3 ꯈꯛꯀ ꯑꯗꯨꯒ ꯃꯍꯤ ꯈꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯤꯔꯛꯄ ꯑꯩꯅ ꯑꯗꯨꯝ ꯑꯗꯨ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯃꯜ 130ꯗ ꯆꯥꯛꯀ ꯀꯣꯟꯅꯅ ꯆꯤꯀꯟ ꯐꯪꯉꯦ ꯍꯥꯏꯕꯁꯤꯗꯤ ꯁꯤꯗꯤ ꯇꯣꯇꯦꯂꯤ ꯁꯔꯄ꯭ꯔꯥꯏꯁ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯅꯦꯀꯣ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯨꯛꯇꯪ ꯆꯥꯖꯒꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯊꯥꯂꯤ ꯑꯩꯈꯣꯏ ꯕꯦꯁꯀꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯖꯔꯒꯦꯀꯣ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯎꯔꯒꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯑꯩ ꯍꯥꯏꯖꯗꯣꯏꯅꯤꯀꯣ ꯌꯥꯏ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯣ ꯅꯪ ꯉꯁꯤ ꯑꯆꯥꯅꯛ ꯂꯥꯛꯇꯅ ꯐꯪꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯈꯪꯉꯛꯄ ꯑꯣꯏꯅ ꯆꯪꯉꯛꯄ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯀꯩꯅꯣꯗꯨꯝꯇ ꯕꯦꯁꯀꯤ ꯊꯥꯂꯤꯗꯨꯝꯇꯪ ꯑꯩ ꯆꯥꯖꯒꯦꯀꯣ ꯑꯣꯀꯦ ꯌꯥꯅꯤ ꯁꯤꯖꯩ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏꯌే ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯡꯗ ꯍꯣꯇꯦꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯦꯟꯗꯤ ꯐꯪꯉꯝꯒꯅꯤ ꯑꯗꯨꯃꯛꯄꯨ ꯑꯦꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕ ꯂꯩꯕ ꯍꯣꯇꯦꯜꯗ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯍꯣꯇꯦꯜ ꯍꯥꯏꯗꯣ ꯑꯁꯤꯒꯤꯁꯦ ꯑꯣꯏꯔꯦ ꯑꯩ ꯑꯍꯥꯟꯕ ꯀꯩꯅꯣꯅꯤ ꯍꯥꯏꯗꯤ ꯑꯦꯁꯤꯒꯤ ꯆꯥꯔꯖ ꯂꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯥꯡꯅ ꯂꯥꯛꯄꯅꯤ ꯁꯤꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯁꯤꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯔꯤꯂꯦꯛꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯟꯖꯥꯡꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯄꯦꯜꯂꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯃꯄꯨꯁꯤꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯩ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯗꯨꯝꯇꯪꯒ ꯍꯪꯖꯒꯦ ꯍꯥꯏꯗꯤ ꯍꯥꯎꯔꯒꯗꯤ ꯃꯤꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯃꯄꯨꯗ ꯑꯝꯇ ꯍꯪꯖꯒꯦ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯇꯩ ꯑꯇꯣꯞꯄ ꯊꯥꯗꯤ ꯍꯧꯖꯤꯛꯀꯤ ꯅꯣꯔꯃꯦꯜꯁꯦ ꯅꯠꯇꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯖꯥ ꯃꯇꯝꯅꯤꯅ ꯄꯨꯖꯥ ꯃꯇꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯦ ꯀꯣꯏꯕ ꯂꯥꯛꯅꯔꯒ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯑꯍꯦꯟꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦल ꯄꯣꯠ ꯅꯠꯇꯕꯗꯀꯣ ꯑꯍꯦꯟꯕ ꯄꯣꯠ ꯆꯥꯅꯤꯡꯕ ꯇꯥꯔꯒꯗꯤ ꯀꯩ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯀ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏ ꯁꯤꯒ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯂꯩꯒꯅꯤ ꯑꯗꯒꯤꯗꯤ ꯆꯥꯏꯅꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯆꯧ ꯑꯗꯒꯤ ꯆꯤꯀꯟ ꯆꯤꯂꯤ ꯆꯤꯀꯟ ꯄꯣꯞꯀꯣꯔꯟ ꯆꯤꯀꯟ ꯂꯣꯂꯤꯄꯣꯞ ꯑꯗꯒꯤ ꯆꯤꯀꯟ ꯗ꯭ꯔꯥꯏ ꯐ꯭ꯔꯥꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯦ ꯂꯣꯏꯅ ꯁꯨꯅꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯆꯥꯅꯤꯡꯉꯒꯁꯨ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯤꯒꯅꯤ ꯑꯇꯩꯁꯨ ꯃꯈꯜ ꯃꯊꯦꯜ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯦꯅꯨꯁꯤꯒ ꯌꯥꯎꯔꯤꯕ ꯃꯦꯅꯨꯁꯤꯒ ꯑꯩ ꯑꯗꯨꯝ ꯎꯠꯆꯒꯦ ꯃꯌꯥꯝꯗ ꯃꯦꯅꯨꯗꯨꯒ ꯌꯥꯎꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯊꯥꯂꯤꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯈꯔ ꯈꯛꯇ ꯑꯩ ꯍꯥꯞꯆꯔꯤ ꯑꯇꯩꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯖꯔꯤ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯦꯝꯕꯤꯅꯤ ꯑꯗꯨꯗꯒꯤ ꯖꯣꯃꯦꯇꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯁꯥꯔꯚꯤꯁꯁꯨ ꯑꯩꯈꯣꯏ ꯂꯩꯖꯩ ꯕꯔꯥꯛ ꯀꯤꯆꯟꯒꯤ
online service lay online service le Zomato da changa bara kitchen aina search toroga dum phangani Okay, okay, aduga akogi item khurimak list puna mo loi thoni haiba sa okay sigi oiba yam kana ba porang utang ai hangjage ase label lay tabadum tang aptang takpiyo ko ikoi gi kana gumba na zoom da ikoi gi kai gumba birthday khangde dugagi any program ma thoe ba ko program siga ikoi gi mi se jangthai na tragana humbu khak tindori masige siga ikoi gi husikan di samna bada chak se mi se lei tom na maram moiraga chak thongna ba mi phawba tonga keno to se catering ina waina re ba ko ado wai de bida ikoi mi humutra khak siga invitation ni humutra siga khara helaga marfu mafutra 100 hairo ko 100 mukha ke ikoi se gi parcel tawraga pbu asi mathen haibagi ka option gadi lei lei akogi kanagumba mayumda mi kuntra ama ni fu ma guest magi mari matari puri laksale ma thabak chinmana maram moraga chainjang thongbagi dongcha daba leiraga su akoida bara kitchen da hangan birak pa yagani order to birak pa yagani apamba mathen sing akoina loina fajana nan tauna akoigi packing tawraga akoi deliver tawjai okay kaino da अखोई डिलीवरी चार्ज दे किलोमीटर सिस्टम दे लोग डिलीवरी चार्ज से कोई 2 किलोमीटर मनूं बौदी को कोई डिलीवरी चार्ज लग जादे और लोग 2 किलोमीटर के अंदर फ्री हो जाए कोई अतई कितंग था खरगना कोई थाव क्रॉस की होगा ओके यामा नोंगा अदुगा दुर्गा पूजा अमसुंग इमा पांथबी गी मतम ओइबोना असिगे बो ऑफर दी कई गुम खर कर ले होय हुजे अखोगी पूजा लाइबा कोबनिना को कना ममी एमना अखोगी फैमिली सिंग पुन लागा चाबी अदुगा 1000 गी अबव 1000 गी अबव चाबा मी सिंग दो मोइदा 10% डिस्काउंट बिजगन ओके 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 जब नोंगा अखोगी ngasi bara kitchen gi owner ga ngasi phangna sumaina ai sigi keno siga ngasi charugi mahau se phangbai matung da ina sumai to na wari watai khara sana bagi matam pi basisu jam nungai aduga ai mafam se amuka ahobuda chu ai mamang da changma matam da chu tum haijagre adu amuka so ai haijage aro to wari khara chu tum haijara ke ko tuminna saige keno to wa oja to ji amuk thosra ke okay thank you love you okay soitang la kani ai aro to wari khara tuminna haige bako hai keno to ida charing ida koigi moigi magai dagi tongan ba offer ka su haidi kaino hai tare ne haidi yama nuksibi ba hai tare changak pa mi sing da puni khudi mukta torongora du mukti khang dra du mukku aingonda moigi ahen ba pochai mayama moigi thali du tanata ko ahen ba pochai mayama su aingonda happy rak ba hai tare puning da koigi yamna pen ba ha du mo oija ba hai tare aduna pen ba pela ba ko hoinai ma pham se amuka hajar ke aina uli ba pham se hoji Sodorghat lom ni ko Sodorghat lom da gi lakuma tamda keno rom da oi rom da Oxford Senior Secondary School hai base asigi makha da bara kitchen na le se loina na eco bank su le re ko asiga sum le rani aduga sigi chumdring chat khraga keno rom da di Polapur rota chumdring chat khraga bus stand rom da hai tare ko chumdring chat khraga pantoi bisu lat le ado ma pantoi bi lat li ba lat pada saruk yagani hai to lakpiri ba isnau mayam su asigi bara kitchen asiga aikogi midang sandawai ram tum koi roga khara waraga nusa ga haidi no sori nusa ri sa roi nu dai na aduga ware sai gi onang na su lore kai na to roga ko hak potha boin hai mahi tang oiraga su thakpagi oina su de ko asigi bara kitchen siga changbi raga magi manung siga AC gi mahau loraga phajana ingna chikna thakminna raga ingna aksang ingna thopi basu yagani hai nai jari bara kitchen ai soidana matung da su soidana lakani magi sak jang yamna hawi haina igi mageti gi hajari mayam su lakpiu haina igi mageti gi hajari thank you agasari